Kurunjari ISTV ki pauming tabiri pasingbu taram nongchari ahanbada maroiba pau Kuki Lalolup Singh Sarkar ga taunari ba suspension of operation chahi ama makata na sangdoknaba cabinet na yakre Prithvi ki atai mafam da pangthoknabagu Manipur da su World Disabled Day ki thoram pangthoknakre amadi lokta ki phumdi sengbagi kaithokriba senpham ga tawram liba thabak ka chanadre haina BJP na phongdokre Pau sandong pijari Bharat Sarkar, Manipur Sarkar, amasung Kuki Lalolup Singha Hauzik Taunariba suspension of operation asi Makatana Chahi Ama Amuk Sangdokna Bangasi Famkiba cabinet miphamna warep lokre. Chief Minister Okram Ibobina chair lauduna pangthokiba mifam asina Deslef area su Chahi Ama Sangdokna ba warep lokhe. Hauzik engineering department ke work charge employees singna khongjang changsliba sigi matangda su khanakibaga loinana makoi gidamak revised pay ban ama semnana ba yanakre. MSDP की मखादा पाइखलिबा स्कीम सिंगी इम्फाल ईस्ट डिस्ट्रिक्ट तसु इम्प्लीमेंट तवा याननबा लोकल बॉडी सिंगदा शक्ति सिननबसु यानखे अहुम सुबह स्टेट फाइनेंस कमीशन की चेयरमैन ओइबा RC मिश्रा बो हापदे याखरे अमरोमदा तरा सुबह स्टेट असेंबली की अहुम सुबह सेशन नुमित हुमने दिसंबर तरा मापलदगी कुनगमाथोय फावबा फमनबसु ngasi की कैबिनेट ना यानखरे हारी Ngasi Prithvi ki maphamatay da pangthoknabagum World Disability ki thauram Manipur da su paksan na pangthoknakre. Directorate of Tribal Affairs and Hills amadi All Tribal Disabled Union Manipur na punna sindu na ngasi Imphal ki Kuki inda World Disabled Day ki thauram pangthokre. Thauram aduda Deputy Chief Minister Gaikhangam, Tribal Affairs and Hills ke Parliamentary Secretary Victor Kaishing, Saikul ki MLA Yamthang Haukip na Chief Guest of Honor amadi President oina sarwyake. Tawamadu tongan ba chingi district singdagi lakpa miyoy kaya suyawke. All Tribal Disabled Union Manipur ki President Momo Tangtang na kanagumba singna soinaraba miyoy singbo hanthana yengbiba yawriba sigi mahutta manaba miteng yengbiduna chawkhat hanaba khona haningi haiki. Deputy Chief Minister Gaikhangam na Miman Nadraba Singhi Damakta Sarkar asina angamba thakta thabak kaya paikale makoi gi damakta piriba kanaba sing kanaguma miyoy singna loram labadi maduda chenaba sing matik chaba action lokhatkani Disable Singhi oiba Commissioner amaham nanaba Sarkar na kari tawba yabagi haibadu yengsingani haiki Hoi amada awa asoiba mayamama laibadi ge koise punna Aman soibada aman awat amanda aman supplement tawa aman awat amanda aman supplement tawa interdependent oina leiba kadri leitrabadi yadaba adugumba tangrupni habise akoi punama kaufade haijani awat pasimasing hantana awat leiba khoida sauraba senen samapi ludi awareness se Disable equina. Disable oidaba. Awareness gives matawtare. Assume. This challenge is thrown. World Disabled Day ki thoramasi Social Welfare Department susinduna kuman lampakta leba bal bhavan da pangthoke thoramadu Social Welfare Minister AK Mirabai MLA Y Surchandra Commissioner Lekhogin Haukip na thorong ki marueba miyoy sing oina sarugyake Director Saitapati na Miman Nadraba Singhi damakta Department asina paikhatliba amadi paikhalakadaba thabak thoram sing miyam da khanghanke wangang kiba singna phongdok na kibada Disabled Singhi oiba tonganba Commissioner amale heningba ki apamba phongdok na ke Minister AK Mirabai na census report ki matungina disabled oiraba miyoy Manipur da lising kungani-pan ki mathakta leiba sigi manungda lising tara taruk hena disabled certificate pikre walau riba sing su pinana bahonari Department asina piriba kanaba sing lauduna mateng oinana bahonabiu Department asina makatana pigadaba khudong chaba sing hanadagi hengat halagani haike Nasigi laiba sonai choinai gaba ai koi laiba normal person amamanga sab manana ai koi competition tawanga mi ai koi su hotna rabadi ai koi na tawgi haina khanba thaba kudinga ngamdaba laiti haibase na koi su kari dinga moi nasimak isai sakoda ai minister oiba ai na sapangamdaba sei na koi su phajaba su na sai na koi na sari ba jakoi ai na haibangam de sumaina ai koi na koi kari gidamta wakhan pitha gadori bano na koi su mioi bani mioi ba mana mioi ba man ki phangpham thokwa rai na do na koi da kai do mai
दसु फंगोइदबा कईदोंगदसु नखोइदा चांग ताना पीगदबा कइसु लेते तोंगा तोंगान तोंगान होम सिंगदगी लाकपा आंगांग सिंग अमदी मियोय सिंगना कल्चरल आइटम सिंग उत्पगलोइना डिपार्टमेंट की माइकेदगी अचंबा खुदोल पोट सिंग पीखी Handicap Development Foundation Manipur Sinduna Handicap Welfare Month amasung International Day Persons with Disability ki thoram ngasi Rumal Theatre da pangthokre thoram adu da Imphal West ki DC K Radha Kumar Handicap Foundation Manipur gi Dr. Rupachandra yauna tongan bamyoy kyana saruyaki thoram adu da DC Radha Kumar na sarkar na paikhat pa thabak khara tapcharabasu tapna handicap singi damak da thabak paikhat pa dileptre miyam na handicap singbo hanthana yengbi bagi mohta manaba Zangadabani Haiki. Thoramasi District Social Welfare Officer Churachandpur na Susinduna Churachandpur da Pangthoke District Social Welfare Office Thawal na Susinduna Thoramasi Thawal da Supangthoke District Social Welfare Tamenglong na Susinduna None da Laiba All Tribal Blind Association Manipur gi Office da Supangthoke Social Welfare Office Saitu Gampajol na Su Thoramasi Saitu Gampajol da Pangthoke Jiribam Dasu Social Welfare Jiribam SSA Jiribam Block Amadi Achievement of Rising Maiden Nasinduna Su World Disability Day Thoramasi Jiribam the Pangtoke Thoramasi the Social Welfare Jiribam Amadi SSA Jiribam Block Loinana Kunganito Subasam Rifles Kimioikiana Saruyaki Thoramasi District Social Welfare Office Bisnupur na Susinduna Oinam Bazar da Leba Community Hall da Pangthokre Spartic Society of Manipur ga khushamnaduna pangthokiba thoramadu da Bisnupur District ke District Commissioner Jason A Shimre Bisnupur gi CMO Dr. NG Hemant Kumar DIOC H Noyon Oinam Nagar Panchayat ke Chairperson O Bidhu Bisnupur District Social Welfare Officer Kameshwar Amadi Atai Masang Naiba Myoy Kyana Sarugyaki Thorongi Sarukama Oina Disabled Orebasingna Jagoemadi Atay Thorong Kaya Lanthoke Thoromdugo Mari Lainana Spartic Society of Manipur gi Secretary General Laishram Tokendrana Fongdorpada Disabled Oreba Myoy Singh Amade Makoi gi Mama Mapa Singh da awareness piduna Makoi bu hena mapangal kankhat hanbagi mathau tare Disabled Oreba Singh Miyam ga Mima Nadre Haiduna Hantaneim ki Mahutta Makoi ga Janaba Sinpham Amamam Pibiduna Samaj asida Makoi gi su thodang lei haiki Masi akhoi World Disability Day ki theme se removing barriers to create an inclusive and accessible society for all hai bani to and the kisi am kanna focus se akhoi inclusive kenosi am kanna focus tau jabani bai part of the birthday kadam for ki campaign ka function laga so office ka Thoramasi Takyal da Leba Blind School da Pangthoke Thoramatu da Manipur State Legal Services Authority ki Member Secretary Guneshwar Sharma Blind School ki Founder Saurian Kalongna Thoramapu Oina Saruyake Thoramatu da Akhang Hei Kayana Wangangke Advocate CH Momona Disabled Oreba Mahiroi Singna Fangbaya Bahak Singi Matang da Khanghanke Freedom Bangaladesh uniform school bag lighting exercise book polo pencil amadi masigi phang thokme amse loina demand to view demand Dragadi, Karisupiro, Dimanta, Madu, Pirakadi, I fundamental right, I the Tawaya right. Loktak Pada Pundi Sengnabagi Tada Kiba Senpam Singa, Housik Ladiba Loktak Pibanga Yangnabada, Chana Daba Kaya Lady Haina, BJP Journal Organizing Secretary Northeast in charge P. Chandrasekhar Rauna Phongdokre. Ngasi Chandrasekhar Rauna Loktak Pat Ki Pundi Sengbagi Tabak Hakting Nana Yangsin Bachat Pagamari Lenana, Paumising Wapamasi, Mahana Phongdokibani. Ngasi ki Khongchat Aduda BJP Manipur Pradesh ki P. Kumar Jait, Praflo Amadi, Media Coordinator Basanta Su Sarugyake, P. Chandrasekhar Rauna, Makatan Haikibada Loktak Singbagi Mingda Chief Minister Okram Ibobina Luchingba Sarkarasina, Lupa Crore Kaya Lokthokre Haiba Khangbangamle, K. Pro Hariba Company si Delhi da Laitaba MP Amaga, Chief Minister Gamanaraga Semjinba Company Amani Haina Maral Siki. Pumdi Sengbada Season Nanaba Loktak the Ladiba Hydraulic Excavator Machine Sisu Tabak Sudabana, calling Charam Bathengake, Loktak Sengbagi Matang the Tokiba Watok as the Parliament Session Manung the Putokuna, Jenaba Singh Cherak Pinaba Honagani Haiki. What BJP demanding a Kepro ka promoter school hai, beneficiary school hai is contract ka. Why you are putting secret? आप जो एड्रेस दिया था दिल्ली में वो एड्रेस तो कोई है ही नहीं वहाँ उस एड्रेस तो बोगस एड्रेस है जो ऑफिस एड्रेस दिया था दिल्ली का
Pato bogus address hai. Finally, who are the promoters? Who are the beneficiaries? Why government is kept secret? आम जनता भी बोल रही है, भारतीय जनता पार्टी भी बोल रही है कि इस कंपनी के अंदर विभोवी सिंह जी का, सीएम विभोवी सिंह का स्वयं फैमिली मेंबर्स इसमें प्रमोटर्स है. आप और सीपीएफडी नाम्स को व्हाई यू आर वायलेटिंग? हाउ यू कैन वायलेट? बिकॉज इट इज नियर टू यू. द गवर्नमेंट कैन वायलेट एवरीथिंग. सगोलबन मैनो थोंदगिना मोइरांग लेरक मया फावगे नंबुल तुरल की तोरबा निखाइरिबसी सेमजिनदबना लंबी सेमगी थबक चथरगलिबसिदा अपन बथोकले. नोंजु था यौरत्रिंगेदा हारिबा मफम असि अथुबा मतमदा रिटेनिंग वाल चनखतनबगी थबक पाइखलु हाइना सिटीजन डेवलपमेंट कमिटी ना थादोरकबा चेरोल मन खांगलगली.